ngasimak Manipurgi Mairoi-sing amadi landamsida leiba school college-singda private amadi lengaki school college-singda Mairoi-sina mitai mayek hari khanaba mayek asi master thaglutuna PhD-gi thak phabu yongda tamba horoba matam simba mayek asibu sakhanaba amasung ngasigi film asi orekna hona matamda leigidraba oja miyang lising prem miyang oja ka habi khangai ojana asobu thodang logduna mahang honabigiba adumba kaya aduna adugi mahina ngasidi singbu film asi orekpani haina khona lobjei malemda leiba phurukang khudimuk masagi lol amadi mayek mokhoibu masak takpa base malem miyang thodu ndungna khangaraba adumba kakpa yadraba khogi wafamni asumulba lol amadi mayese khoi 30 subu sahisada khoi sagi lol mayese mapung phani sengla leiromgasu madugi matamdugi 30 subu sahisagi matamdigi palamba nithogna khogi nithog panghai matamda khogi nat laining amadi lol mayese mami saman gibana marum oraga sahi sani hena khoi sai mayek leilena mipan tangduna leiru asugulba mayese landam sigi lon mayek sakon honaba lai khraba ipai posing kya ming oina lon pandgasu 1958 gi honor puduna 1979 da isemga satek umjal singba satek humbudraga mapanda ngasigi chanariba mayek mairoi singna tamiba PhD gi thapuk tamu mayese lepkhibani lorena Manipur gi government gi gazette notification thokpana bising sapan matfude thokhibani asiguma tangkaksi yogna bohona matamda lai khraba oja singsibu akabana punsi aro imku phabu daman honor birami lorena expert committee senaba so thodang lobirami lorena mai asile pa matungda mai se lamdam sing mai wai singna mai lesang sing mapung phana tam dabana marum orga masibu mapung phana tamne budamakta akhan makha kya gi khongjang chengchel ko simanungda sen logdana lamdam sigi lenga kem til lanai school singda khoigi mayek tungsi jaba thomi kaya ajagi sing makhada voluntarily khoigi mayek tambi thodang yadun lakpa du lising aniga mangagi lising aniga ahumda milan ko bulu uma tongan ba mayek pu thwa yongna sakonna ba phone ba gisian sung ba kaya sing do madu lising ba moina oja singsum akam han bon milan gi founder president moina amuk honor aga lising aniga mangada matamudi gi lingakta ngasigi Manipurgi government electraba mayek punteri ase langaki skunda mapung phana tamhanbiyo hadana ai bisiron piduna khona khanjaki laibak thibadi khona khanjaki ba matam thagi ba ultimatum aduda matamdige lenga congress la khoigi kai khonajaraba ibubi chief minister honorable chief minister ibubi gi matamda mapung phana pangthok piraktabdagi akhona lising ani mangagi ahuba sahi gi saruktagi yadam asigi singa madi tamda akan khungjang changjan bagulorna mahuk rampokna singba yongna kasum sangda yoi sanga gi mathakta khoi mayek ki thomi sing leki lorna sing amadi tamda leiba kanuk ki phurki khenaba thamdana mai sel state asigi mai sel on honabda asogba thawdang logbda khogi ngasi mak khogi kuki han khangai bu mi kya jen changu yogi adu naga han khangba mi adu mitei pangan umsi mitei lon punjal mi sanga mathakta ni ngasi gi laibak thiba thodok lising ani ge kulum di medigi thobi thodo sisu miyang lising pune oja ka bamak leramgadi masi thomdaba ya amsu thobasu athuma tamdo lisingani habi thajablei maramdi oja sinna lol mide mayekta chakhanna ba masung malemda masak khangna bu honab dendatana lawdang si phur kal phun kun si sana lemne bagi lipul mai makha da sangsin naba horak bagi punsi abim ku phobo honarmi masi gi mayek la khonani maha ki punsi aruba ni oiba leron san bada lamdam si phur kal phun mangti la son solga maha se leron san ji bani oja adana asengba lisingba ma habi taragadi sigsubung oja ka ba se lamdam sigi oina kam ki phur ki khenaba thamdana asengba lisingbani na khoina lokje asugum lisingba sina honor ba thang kya se ngasi gi miron ko phum thokte dana khoi miyam de loktok sabani lorena ngasi gi mairoi singna oja ka bu kawden bam su khangnabi damanta tangai phadana oja gi photo saktam ama khoi gi fem chalaga lamdam sigi mairoi sing lenga ke ma government gi school college sing punamakta khoina masigi photo ama theren gi thora ama haki tarai pan suba legdab sing ko thoram sida khoi madu pangthok chagani lorena madu gi photo do oja gi photo go lorena myang gi lamyan ba singba khogi
mayamna janata hijam irabore khanga ba kai khone ba lai ma so ro asengba singba sige photo ko lena oja ka bi photo se khoina landam sige mai lesson khudimak ta khoina adu khogi therena ba programa all matpuri kanai private school verification ke thana jare lorna government ke bari lina bising se khoina hajagani hajagi habege afam khoi khane ba lejari aruga amuromda haribo oja ka ba se ngasigi school gi college gi curriculum da amusing syllabus da textbook da oja gi pusi wari tamu phok ya hai na khoi logi maramdi leipa amagi khunai amagi furu kaluki loan amadi mayek sakon ba honaba singi tami si channel leminem honabagi kal furu khudima pun si channel leminen ba honabagi asum thuda so thudang lo ba asengol singba se masi akhoina ngasigi angang singi laita textbook ta yobham thu ene logi maramdi ngasigi kabi kayagi singba kayagi phagi textbook ta landam sigi yawi aduga oja ka basu makhoi sing adu degi thidongna yamna taba na tene logi hoi ma larik la suda khagi awang ba thaki mahi adum ba scholar oidergasu masak naiba landam sigi damakta tungi mirongi ngasigi mirongi damakta asan bi miyeng magi makhada thabuk tormoi amani habse ahang toromba thoram amsung magi thodang ka dun khoine masak khangi